ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯪꯅꯅꯕ ꯍꯥꯏꯗꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯛꯄ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯌꯧꯁꯤꯜꯂꯛꯂꯦ. ꯑꯅꯤꯁꯨꯕ ꯁꯔꯨꯛꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯗꯧꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯊꯪ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ. 12 ꯁꯨꯕꯗ ꯌꯦꯟꯄꯣꯠ ꯏꯊꯧꯔꯥꯡ. ꯌꯦꯟꯄꯣꯠ ꯏꯊꯧꯔꯥꯡ. 22 ꯁꯨꯕꯗ ꯌꯣꯏ ꯆꯥꯟꯅꯕ. ꯌꯣꯏ ꯆꯥꯟꯅꯕ. 23 ꯁꯨꯕꯗ ꯑꯑꯣꯟ ꯆꯥꯕ. ꯑꯑꯣꯟ ꯆꯥꯕ. 24 ꯁꯨꯕꯗ ꯏꯔꯨꯝ. ꯏꯔꯨꯝ. 24 ꯁꯨꯕꯗ ꯏꯔꯨꯝ. 25 ꯁꯨꯕꯗ ꯎꯟꯕꯤ ꯄꯨꯛꯃꯥꯟꯅꯅ. ꯎꯟꯕꯤ ꯄꯨꯛꯃꯥꯟꯅꯅ. 26 ꯁꯨꯕꯗ ꯀꯛꯁꯥꯕꯤ ꯁꯥꯕ. ꯀꯛꯁꯥꯕꯤ ꯁꯥꯕ. 28 ꯁꯨꯕꯗ ꯀꯪꯂꯥ ꯂꯤꯋꯥ ꯁꯦꯠꯄ. ꯀꯪꯂꯥ ꯂꯤꯋꯥ ꯁꯦꯠꯄ. 29 ꯁꯨꯕꯗ ꯀꯩꯅꯧ ꯋꯥꯌꯦꯟ. ꯀꯩꯅꯧ ꯋꯥꯌꯦꯟ. 28 ꯁꯨꯕꯗ ꯈꯝꯅꯨꯡ ꯁ꯭ꯋꯥ ꯇꯥꯝꯕ. ꯈꯝꯅꯨꯡ ꯁ꯭ꯋꯥ ꯇꯥꯝꯕ. 30 ꯁꯨꯕꯗ ꯆꯦꯡꯕꯣꯟ. ꯆꯦꯡꯕꯣꯟ. ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯕꯅꯣ ꯍꯥꯏꯕꯗꯣ ꯃꯊꯪ ꯑꯩ ꯍꯥꯏꯖꯔꯛꯀꯦ. ꯑꯍꯥꯟꯕꯒꯤ 28 ꯁꯨꯕꯗ ꯍꯥꯏꯔꯤꯕ ꯌꯦꯟꯄꯣꯠ ꯏꯊꯧꯔꯥꯡ ꯍꯥꯏꯕ. ꯌꯦꯟꯄꯣꯠ ꯏꯊꯧꯔꯥꯡ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯍꯥꯏꯕꯅꯤ. ꯌꯦꯟꯄꯣꯠ ꯏꯊꯧꯔꯥꯡ, ꯑꯩꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ. 12 ꯁꯨꯕꯗ 22 ꯁꯨꯕꯅꯤꯀꯣ, ꯌꯣꯏ ꯆꯥꯟꯅꯕ. 22 ꯁꯨꯕꯗ ꯌꯣꯏ ꯆꯥꯟꯅꯕ. ꯌꯣꯏ ꯆꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯟꯅꯅ ꯂꯨꯅ ꯇꯧꯅꯕ ꯆꯥꯟꯅꯕꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯣꯏ ꯆꯥꯟꯅꯕ ꯀꯧꯏ. 23 ꯁꯨꯕꯗ ꯑꯑꯣꯟ ꯆꯥꯕ. ꯑꯑꯣꯟ ꯆꯥꯕ ꯍꯥꯏꯕꯗꯤ ꯑꯑꯣꯟ ꯆꯥꯕ, ꯄꯨꯛꯆꯦꯟ ꯂꯦꯞꯇꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯑꯣꯟ ꯆꯥꯕꯅ ꯈꯪꯅꯩ. ꯅꯝꯕꯔ 24 ꯁꯨꯕꯗ ꯏꯔꯨꯝ. ꯏꯔꯨꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡꯄꯣꯛ ꯍꯥꯏꯕꯅꯤ. ꯈꯥꯡꯄꯣꯛ ꯁꯪ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯥꯡꯄꯣꯛ ꯁꯪ ꯑꯅ ꯈꯪꯅꯕ ꯑꯗꯨꯅꯤ. ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯁꯤ ꯌꯨꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯏꯀꯣ. ꯑꯗꯨꯅ ꯏꯔꯨꯝ ꯍꯥꯏꯕꯗꯤ ꯌꯨꯝ ꯃꯆꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯪꯅꯩ. 25 ꯁꯨꯕꯗ ꯎꯟꯕꯤ ꯄꯨꯛꯃꯥꯟꯅꯅ. ꯎꯟꯕꯤ ꯄꯨꯛꯃꯥꯟꯅꯅ ꯍꯥꯏꯕꯗꯤ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯃꯣꯠ ꯃꯥꯟꯅꯅ ꯍꯥꯏꯕ. ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯃꯣꯠ ꯃꯥꯟꯅꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯎꯟꯕꯤ ꯄꯨꯛꯃꯥꯟꯅꯅ ꯍꯥꯏꯕꯗꯤ. 23 ꯁꯨꯕꯗ ꯀꯛꯁꯥꯕꯤ ꯁꯥꯕ. ꯀꯛꯁꯥꯕꯤ ꯁꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯀꯛꯁꯥꯕꯤ ꯁꯥꯕ ꯍꯥꯏꯅ ꯈꯪꯅꯩꯁꯦ. ꯀꯪꯂꯥ ꯂꯤꯋꯥ ꯁꯦꯠꯄ. ꯀꯪꯂꯥ ꯂꯤꯋꯥ ꯁꯦꯠꯄ ꯍꯥꯏꯗꯤ ꯋꯥꯌꯦꯟꯕ, ꯕꯤꯆꯥꯔ ꯇꯧꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯪꯂꯥ ꯂꯤꯋꯥ ꯁꯦꯠꯄ ꯍꯥꯏꯅ ꯈꯪꯅꯩ, ꯕꯤꯆꯥꯔ ꯇꯧꯕꯗꯨ. 29 ꯁꯨꯕꯗ ꯀꯩꯅꯧ ꯋꯥꯌꯦꯟ. ꯀꯩꯅꯧ ꯋꯥꯌꯦꯟ ꯍꯥꯏꯕꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯇꯧꯕ ꯕꯤꯆꯥꯔ. ꯃꯌꯥꯏ ꯑꯣꯏꯅ ꯇꯧꯕ ꯕꯤꯆꯥꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯔꯤꯕ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯅꯤꯃꯛꯇꯣ ꯑꯃꯁꯨ ꯌꯥꯅꯅꯕ ꯇꯧꯕ ꯕꯤꯆꯥꯔꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯧ ꯋꯥꯌꯦꯟ ꯀꯧꯏ. ꯀꯩꯅꯧ ꯋꯥꯌꯦꯟ ꯀꯧꯏ ꯍꯥꯏꯗꯤ ꯀꯩꯅꯧ ꯋꯥꯌꯦꯟꯁꯦ ꯑꯩꯈꯣꯏꯅ ꯐꯩꯗꯨ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ. ꯐꯩꯗꯨ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯀꯩꯅꯧ ꯋꯥꯌꯦꯟ ꯑꯁꯦ. 28 ꯁꯨꯕꯗ ꯈꯝꯅꯨꯡ ꯁ꯭ꯋꯥ ꯇꯥꯝꯕ. ꯈꯝꯅꯨꯡ ꯁ꯭ꯋꯥ ꯇꯥꯝꯕ ꯍꯥꯏꯕꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯆꯞ ꯃꯥꯟꯅꯕꯗ ꯑꯔꯊ ꯆꯞ ꯃꯥꯟꯅꯕꯗ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ. ꯑꯃꯪ ꯊꯔꯩ ꯀꯨꯝꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ. ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯁꯤꯕꯗꯨꯅꯤꯀꯣ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯕ, ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯤꯕꯗꯣ, ꯊꯋꯥꯏ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯈꯝꯅꯨꯡ ꯁ꯭ꯋꯥ ꯇꯥꯝꯕ, ꯑꯗꯒꯤ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝꯕ, ꯑꯗꯒꯤ ꯑꯃꯅ ꯑꯃꯪ ꯊꯔꯩ ꯀꯨꯝꯕ. ꯍꯥꯏꯔꯤꯕ
ꯈꯝꯅꯨꯡ ꯁ꯭ꯋꯥ ꯇꯥꯝꯕꯅꯦ ꯌꯥꯏꯊꯣꯡ ꯑꯃꯪ ꯊꯔꯩ ꯀꯨꯝꯕꯅꯦ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯕꯗꯨꯕꯨꯅꯤ ꯑꯩꯈꯣꯏ ꯈꯪꯅꯔꯤꯁꯦ 30 ꯁꯨꯕꯗ ꯆꯦꯡꯕꯣꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯇꯥꯕꯤꯔꯣ ꯆꯦꯡꯕꯣꯟ ꯍꯥꯏꯕꯗꯤ ꯄꯣꯠ ꯆꯩ ꯐꯤꯔꯣꯜꯅꯆꯤꯡꯕ ꯍꯥꯞꯅꯅꯕ ꯃꯈꯨꯝ ꯄꯥꯟꯕ ꯑꯆꯧꯕ ꯊꯨꯝꯃꯣꯛ ꯃꯈꯣꯡꯁꯨ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯊꯨꯝꯃꯣꯛ ꯃꯈꯜ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯜꯃꯤꯔꯥ ꯎꯄꯨ ꯑꯝꯕꯥꯔꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯃꯁꯤꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯕꯣꯟ ꯍꯥꯏꯁꯦ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯎꯄꯨꯒ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯗꯒꯤ ꯒꯣꯗ꯭ꯔꯦꯖꯀ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯜꯃꯤꯔꯥꯒꯗꯤ ꯂꯩꯇ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩ ꯐꯤꯔꯣꯜꯒꯨꯝꯕ ꯍꯥꯞꯅꯅꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯡ ꯄꯥꯟꯕ ꯊꯨꯝꯃꯣꯛ ꯃꯈꯜ ꯑꯃꯅꯦꯕ ꯆꯦꯡꯕꯣꯟ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯍꯩ 10 ꯑꯁꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯐꯪꯗ꯭ꯔꯤꯕ ꯃꯌꯥꯝꯅ ꯐꯪꯅꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯍꯥꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯏꯔꯩꯆꯥꯁꯤꯡꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯖꯔꯤ